Hello, hello. College asida tinbiriba oza guru amadi chhatra chhatri ponmaki mafamda ahanmukta ikai khomnaba utsari asigi thangta so asi mangang luang khuman sanaroi singna thangta utpigani takpi sambiba laisram raju maite hairiba oza asigi sintakpurel gi makhada sanajaba sanaroi ngaktani asoiran kibik yarabasu tinbiriba punamang nakpigani asigi sek thugai budo sek pangbirakpa ai hangi brick fangi sekona sidagi thugai gedriba sek asigi mateng pangbirai amasung nung thugaiba hariba item asida sijenagadriba nung asidasu Mathel Powerhouse Stone Catcher dagisu nung asigi mateng pangbirai tinbiriba punamagtu hanhana ikai khonbu utsari ahanbada sajal kanglen loi khraba matung asida mathangdu utkadriba si ta hipa amuk hana ningsing jage anisubdu utsargadaba si ta hipa masin tumlaba ta singasigi mathakta haksangi sarukta fi maser amata thongdana ta mathak asida upsagadabani hariba upsagadriba sidasu asoiran yauragasu tinbiriba punamang nakpigani nungsirba naurem diagi damakta mayamgi mafamdagi ahoba khubam nijari mayamgi mafamdagi ahoba khuba amuk hasana nijari naurem diagi damakta tinbiriba khudimana ahoba khuba khubidra tarap nafiyo Hosik miyamgi mangda so tawdriba si mingana panjarabada naurem diagi damakta tinbiriba khudimang ahoba khuba khubidra tarap nafiyo amadi puning thawgatpiyo loinena pangthok sariba so asi hek loibaga aikoi dance yamdrabada ani ahom pangthok saraga gasi pangthok sariba teachers day thorom asika mari leinena miyamna khorang na ngainariba isai nomai ge thorom adu chu aikoi pangthok sanana bgidamakta sem sabaloidre maramaduna ahoba khuba nijari mayamgi mafamdagi hausi miyamgi mangda utsariba so si
Naureng dia amadi pikli bangang inau di mana penjara lanjut ba amadi Naureng dia kita makta baku bidana miam na pun thakot piu amadi taram nau piu hai tara sizalang dari bising yang begitu dari Matang asidi pikliba angang asina ligi tukaira ligi singi mathakta on sayan tongkuna thana bugi mamiya mathaktu mayang yo phangdo ustabini Koi musik biar bangda kudol tamza kadari basi pikli ba sasing amadi inau singasina travel matakta level laga bugare ba lingli masel asigi matakta koi lemsa kadori bani kendiri ba khudi banga Salah pasti kita maksa, baku bidana. Tara tapio amade poning thogat pio. Iram dam Manipur sida aduke batik yamna. Singtha nangai waraba amade pidam nangai ngai oiraba pikle ba ngang sida. Taure basko sikida maksa. Den bera kubade ba baku pio. Loinena. Paktok sorry ba. Program singasi hek loi baga ikoi miam na khurang na ngai dari ba ikoi musical concert ikoi sungsai soidana pangthok sanana bida makta sam sa phaloi jare maramaduna tungan ma bafung kaya dege kasige Teachers Day asibo hena ma bung phan bigini haiduna langbirag li ba amade Teachers Day committee na sinjalang jaduna pangthok sakudari ba isai no magi thoroma sibuso tespiri ba miam khudimangna miam tabiduna Mafung Pava Torama Uhandio Haidona, since the River Teachers Day committee, Megaki, Lamberg Iba Mahiro sing America, Kumnazari was asking from the Hana Nolan and Singare. Paktok the River Suasi Heck Loy Bagakoi, dance Sunga the Gania Hook, and Quay Tozaraga. The same of my Torama do a Paktok and another Hanazari. Koi hana kubak ni haiduna suwaro bigino manam de pikle ba anga kasina tori ba se adu ke batang ai koi singtha na ngai oi ba adu ke bati yamna talented oi ba thoru mama ni khande song paramaduna ai koi leli basela sida ai koi nakona hut ka dori bane pikle ba anga kasina tori ba thoru ma se ke damakta tel biri ba kude mana au ba kubak khobi dana taram opina na ke damta noruna ni singzare Koi housing mia mang the kudol tong na na buta buta sam sa zariba si mia mang de koi long na tum le basa koi naurem dia college simak ke koi mai roi sing ne hai de ba mio ya sigi mathak ta nung asi tham lagai koi inau ni pa asina koi mang de uri ba nung thang asina ba ki mathak ta tham le ba nung asi koi thugai ga do ri bani hai riba thauramasi hek loi di phumong mi de ten beri ba khudi mangna au ba khuba khobi dana poning thakot pio amade ta nok pio hai bo phomase khangan jare
ready ready one ไอ้คุยอาจุกิบัติกยามนะมีไปบ่มาจมหายไปตัวนี้ thank you โอ้บักคุบักคุบินเราตามน้องพี่ดิทักษรีสรีนาวเรมยาสิงคอยนึงไอ้ลิตนะสิ่งจะหลังจากนี้สิ่งเอ็มเอกิติกิทักษรีลอยนั่นนะโฮซิงมังดูหรือไม่ยอฟีสิ่งมาตักจับบอกไอ้คุยน้องมันนะเล็บสักลอนเล็บสักตัวเรมันเนี่ยโอ้บักคุบินเราตามน้องพี่เบียสรีนาวเรมยากิตามักจ้าโอ้บักคุบินเราตามน้องพี่ลอยนั่นนะไอ้คุยมาคิดมาตักทำให้มาเสียกันเสียหมดนุ่มทั้งนั้นทุกไอ้สักตัวเรมันเนี่ยโอ้บักคุบิโอตินบิริบักคุเดมันโอ้บักคุบิโอ ready one two three โอ้บักคุบิ thank you ทักษรีทักษรีคุยอาจารย์คุยมีเงินพันzara pada Sri Laizam Raju Singh Mia Manda Soto Jagat Ribase Ozazi kita maktaso Tel miri bakudi mana Hau baku bidana Poning toga pio amade taram no pio Sikalem na makunibi Sana lai bang Manipur Sana lai bang Manipur Koloi nangi Manipur Koloi nangi Manipur Leba isano pia sikita magtaso din bere ba khudi mana ho ba khubang khubio magna ne leba se legli machet akai badani din bere ba khudi mana ponung thogat phi bagida magtaso hai ninga le tra phung dau sari khaina yang kok ma wongni shumhat yai oi bi satamni kodogi ahan ba khungda pham oi ri bi kodogi ahan ba Bigli by Sanupi as in a Nelly Bassi, Ligli Akaiba Macetani, Baramadana, Poning Taka people in a Sanupi as Sikita Makta, Hanbalik and a Hobo Kubakubita Taramopio Lupana Pongon Timbalam Sanana Itakaubalam Lupana Pongon Timbalam Manigum manganay bini Manigum manganay bini Sana lay ba Manipur Sana